Social media site or Facebook the kurang kuman thagalako wapam kramian thamjage singna kapakoda pokhai haudraba rocket moirang singya labuk tagi moirang 80 isili nauk singna phangba Hamas ki matau tamlini ne haba wapam phungdurakli Manipur top channel ki maikaidi ki maruoiba I pauk sing miam na thamjage ahanbada asukna total shutdown lokthokre Alliance for Socialist Unity Kangleipak asukna August taraga mga Independence Day numit asigi ayuk pung taruk tagi numidang pung taruk fawba Manipur pumra pung taraga ni thogi total shutdown kokre asuk ki publicity committee ki convener S mangal na thadorakwa sirol amada India ki Independence Day asi aikoida aran bamadi puwari da sunglai leitaba narrative ama thabakna utla tambiba drama gumna thauramamani masi aikoi yawroidabani Wakala sikhalaga asukna August taraga mga numit asig ayuk pung taruk tagi numidang pung taruk fawba Manipur pumara pung taraga ni thoi total shutdown lokthokle athingba si athuakai maihaulang pok amadi sangdaba yadaba thabak sing haibadi mai ising analeng lining leison mai masinga mari lenaba thabak thoram singdi komthokani aikoi gi history ning singba amadi India gi history bu aikoi gi ni haina khallaga pangthadana ba August taraga mga gi athingba si sagatpyo aikoi gi soikraba history amuk halhal loisi aikoi amuk kontak loisi hari India gi ningkha tamba gi thoram Manipur sumhang na pak sana thoram pangthokna ba thoram tauri numidasi India gi mayolam gi di minai oiba toklaga ningtam punsi ama phangkhiba haraukte amba phongdok phongthokpa khwai digi sawba numid amani aikoi gi Manipur amasum Westia yauna India gi matailam punamakina asi thong hangdoklaga asi lamdam sakhiba numid amani Leba asina ning tambe hek phangbaga loilam sandokpa Indian Empire amagi saktam noraki Indian Empire amagi mangbasi India gi ningtam ihogi lusing basingi oinadi Englising amaga samapan ga kuntra aduwaidi gi haukrabare British lakpa matamda India haibasi leba ama oiramde subcontinent amani India gi ningtam ihawadu ningkha tamba phangna buhona baga anauba apunba leba ama semna buhona baga pandam aniasi punba ihawa moiki apunba leba ama semlakadoriba sida subcontinent sida soizainna leidiba ningthau pan leba punama semgadoriba leba asigi khaidokpa yadaba saruk amani haina English ngamaga samapan ga kuntraga ni panda Haripura session na Congress party na thoki asumna empire semagi panamda India gi losing basingna kumja English ngamaga samapan ga ni fugotare tagi makhogi leba aktokpagi politics akhakpa amad thamdana khut thaba horakhi hairi selosna makha taraduna loilam sandokpa singna summi haina khanjaba khwaidigi maru oibo waphamdi loi masa singa makhogi yamna sauna khenai haibasini makhoina khenaba si hongba yaroidaba asumba amani haina khanje duga masibo loilam namthabada mateng yamna pangba khulai oina sisinai Hausuki India sidasu mayolamgi lusingba singna makhoiga Westia gi miyamga yumphamda khenai haina khanbasidi English ngamaga samapan ga yangkhaidadi yamna mayek singna uthokle Hindi heartland gi miyamdi India da haiba inba natraga kathokpa gi wakhal mara sitna leiraba miyamni aduga Westia lamdam gi miyamdi India da thajaba leitaba Mongoloini haibani makoina khalibasi summi aikoina Mongoloini makoina Aryan racial difference yamna pak sauna lei hairi ngasigi India sida mayolam Hindi heartland gi lusing basingna awangnung pok amadi Manipur gi miyambu taraga mapan subu saisa gi matamda loi mapuna loi masa singna yenglamba miyeng adumakna yengli masigi mayek laraba khudamdi Manipur gi haujik thukliba kangluk irang asigi maramda India gi prime minister na parliament wa ngangwada Manipur gi di kangluk marshal hatnabegi thaudok ya thokibegi sanglaba puwari ama leijabani masi khangdana pangang ngangluidabani haikibaduni magi wai singa dugi nungi wan thokarino Manipur masa singa si aikoigumba nate thak khenaba miyoi furumni thak hanthabegi haunasa marshal hatnaba haibisi satnabi oiribani makhoi tagi oiba masat ama leise furup ataida rayot thokpa duga khenaba du khangdana wa ngangno khangdana ngangbusu politicalize tawbani haina phongdokhibani haina su sirol asina makhatanakli khara kuiraba matamdagi khudam ama piba tarabadi mezo singna lan hawraktuna Mars ama English ngamaga samapan ga humfu tarukta aizol amasum khunjaw punamak paikraba matungda numit mari ni leiraga Mars mangada IF की फाइटर जेट मैम पाइशिलगा आइजोल दा बॉम्ब थदखिबदु निंगसिंग बयाय मथंग
ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯣꯔꯦꯜ ꯒ꯭ꯔꯥꯎꯟꯗ ꯐꯝ ꯊꯥꯗꯣꯛꯎ CPI ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯁꯥꯅ ꯄꯥꯏꯔꯤꯕ ꯐꯝ ꯑꯁꯤ ꯃꯣꯔꯦꯜ ꯒ꯭ꯔꯥꯎꯟꯗ ꯊꯥꯗꯣꯛꯐꯝ ꯊꯣꯛꯂꯦ ꯍꯥꯏꯅ ꯀꯝꯃꯨꯅꯤꯁꯠ ꯄꯥꯔꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯑꯣꯐꯤꯁ ꯁꯦꯀ꯭ꯔꯦꯇꯔꯤ TS ꯔꯣꯕꯤꯟꯗ꯭ꯔꯣꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯗ ꯊꯥ 15 ꯁꯨꯔꯛꯂꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯌꯨꯝꯃꯩ ꯊꯥꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤꯁꯨ ꯅꯣꯡꯃꯇ ꯀꯥꯡꯗꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯑꯗꯨꯃꯛ ꯊꯣꯛꯂꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯐꯂꯥꯏꯟ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤ ꯑꯁꯤ ꯐꯥꯎꯕ ꯍꯥꯡꯗꯣꯛꯄ ꯉꯝꯗ꯭ꯔꯤ ꯄ꯭ꯔꯦꯁ ꯃꯤꯗꯤꯌꯥꯅ ꯁꯤꯖꯤꯟꯅꯒꯗꯕ ꯆꯦ ꯄꯨꯔꯛꯄ ꯇ꯭ꯔꯛꯁꯤꯡ ꯀꯥꯡꯄꯣꯛꯄꯤꯗ ꯃꯩ ꯊꯥꯗꯣꯛꯍꯟꯈꯤꯕ ꯍꯥꯏꯕꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯒꯤ ꯆꯞ ꯆꯥꯅ ꯏꯀꯥꯏꯐꯝ ꯊꯣꯛꯂꯕ ꯊꯧꯗꯣꯛꯅꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯐ꯭ꯂꯣꯔꯗ ꯍꯟꯗꯛꯇ ꯃꯍꯥꯛ ꯃꯁꯥꯃꯛ ꯊꯧꯗꯥꯡ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯔ ꯑꯣꯏꯔꯝꯃꯤ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯈꯤ ꯍꯥꯏꯅ ꯅꯥꯄꯜ ꯇꯧꯅ ꯉꯥꯡꯈꯤꯕꯅꯤ ꯃꯁꯥꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯕꯗꯒꯤ ꯄꯥꯎꯆꯦꯁꯤꯡꯒꯤ ꯆꯦ ꯃꯌꯥꯝ ꯃꯩ ꯊꯥꯍꯟꯈꯤꯕ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯟꯕꯗꯨ ꯂꯩꯉꯥꯛꯁꯤꯕꯨ ꯂꯨꯆꯤꯡꯂꯤꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ N Birena ꯃꯁꯥꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯅꯤꯡꯊꯤꯅ ꯉꯥꯛꯁꯦꯜꯂꯤ ꯁꯥꯟꯇꯤꯒꯤ ꯐꯤꯕꯝ ꯑꯣꯏꯔꯕꯅꯤ ꯍꯥꯏꯕꯁꯤ ꯄꯥꯉꯥꯡ ꯉꯥꯡꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯐꯝꯅꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛ ꯖꯤꯔꯤꯕꯝꯗ ꯋꯥꯊꯣꯛ ꯆꯥꯎꯔꯛꯂꯕ ꯐꯥꯎꯕꯗ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤ ꯑꯗꯨꯕꯨ ꯆꯠꯄ ꯉꯝꯈꯤꯗꯦ ꯃꯗꯨꯒꯤ ꯃꯔꯝꯗꯤ NH 37ꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯑꯦꯛꯁꯟ ꯑꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯆꯠꯄꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ ꯂꯣꯏꯗꯅ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯈ꯭ꯔꯕ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄꯨꯕ ꯒꯥꯔꯤꯁꯤꯡꯗ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯀꯤꯗꯨꯅ ꯆꯠꯈꯤꯗꯕꯅꯤ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯕꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯃꯥꯂꯦꯝꯗ ꯅꯨꯄꯤꯒꯤ ꯊꯧꯗꯥꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ ꯂꯣꯏꯅꯅ ꯅꯨꯄꯤ ꯃꯈꯜ ꯌꯥꯝꯃꯤ ꯌꯥꯝꯂꯕ ꯅꯨꯄꯤ ꯃꯈꯜꯁꯤꯡ ꯑꯗꯨꯗꯒꯤ ꯑꯐꯕ ꯑꯃ ꯈꯟꯕꯁꯤꯅꯤ ꯅꯦꯄꯣꯂꯤꯌꯟ ꯍꯥꯏꯔꯝꯕ ꯑꯐꯕ ꯃꯃꯥ ꯑꯃ ꯄꯤꯌꯨ ꯄ꯭ꯔꯤꯊꯤꯕꯤ ꯖꯩ ꯇꯧꯒꯦ ꯃꯇꯝ ꯑꯃꯗ ꯅꯨꯄꯤꯁꯤꯡꯕꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯅꯣꯝꯂꯒ ꯆꯥꯛ ꯏꯁꯤꯡ ꯈꯔ ꯊꯣꯡꯂꯒ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒꯤ ꯁꯦꯕꯥ ꯇꯧꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯡꯂꯛꯇꯨꯅ ꯉꯁꯤꯗꯤ ꯅꯨꯄꯤꯅ ꯂꯩꯕꯥꯛꯀꯤ ꯊꯧꯗꯥꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯅꯨꯄꯤꯁꯤꯡꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯔꯥꯖꯅꯤꯇꯤ ꯗꯜ ꯀꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯊꯧꯗꯥꯡ ꯆꯥꯎꯅ ꯂꯧꯔꯛꯂꯤ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯡꯒꯤ ꯍꯛ ꯊꯧꯗꯥꯡ ꯆꯥꯎꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯉꯁꯤꯒꯤ ꯂꯝꯗꯝꯁꯤꯗꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯅ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯍꯦꯛ ꯂꯥꯛꯄꯒꯨꯝ ꯇꯧꯔꯤ ꯃꯁꯤꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯄꯨ ꯁꯦꯟ ꯊꯥꯅꯕꯒꯤ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯔꯛꯂꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯖꯗꯕ ꯂꯝꯗꯝ ꯑꯁꯤꯗ ꯅꯨꯄꯤꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯈꯔ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯅꯕꯗ ꯅꯠꯇꯅ ꯃꯆꯥ ꯃꯁꯨ ꯁꯦꯝꯕ ꯀꯌꯥ ꯂꯩꯔꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯅ ꯃꯄꯥꯟ ꯊꯣꯛꯅ ꯁꯦꯜ ꯇꯥꯟꯕ ꯆꯠꯈ꯭ꯔꯒ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯁꯤꯡꯅ ꯉꯥꯎꯁꯤꯟ ꯐꯩꯖꯤꯟꯅꯗꯨꯅ ꯂꯩꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯅꯣꯡꯖꯨ ꯅꯨꯡꯁꯥꯒꯤ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯅꯕ ꯃꯤꯑꯣꯏ ꯈꯔꯅ ꯍꯣꯠꯅꯔꯕꯁꯨ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯋꯥꯗꯅ ꯁꯦꯜ ꯇꯥꯟꯕ ꯀꯌꯥ ꯉꯁꯤꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯛꯂꯤ ꯃꯌꯨꯝꯗꯒꯤ ꯕꯖꯥꯔ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯒ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯒꯤ ꯏꯖꯠ ꯌꯣꯟꯊꯣꯛꯇꯨꯅ ꯁꯦꯜ ꯇꯥꯟꯕ ꯀꯌꯥ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯂꯩꯔꯛꯂꯤ ꯃꯁꯤꯅ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯅꯨꯄꯤꯁꯤꯡꯕꯨ ꯍꯟꯊꯅ ꯌꯦꯡꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯂꯤ ꯑꯃꯔꯣꯝꯗ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗ꯭ꯔꯤꯕ ꯂꯩꯁꯥ ꯄꯥꯈꯪ ꯀꯌꯥꯁꯨ ꯅꯨꯡꯁꯤꯅꯔꯤꯕꯅꯤ ꯊꯥꯖꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤ ꯆꯥꯡꯌꯦꯡ ꯄꯤꯊꯣꯛꯅꯔꯨꯔꯕ ꯃꯇꯨꯡꯗ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯗꯨꯅ ꯀꯥꯏꯅꯔꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯦꯠꯅ ꯊꯝꯖꯕ ꯑꯔꯣꯟꯕ ꯊꯕꯛ ꯑꯗꯨ ꯏꯀꯥꯏꯒꯤ ꯋꯥꯡꯃ ꯂꯥꯅ ꯁꯃꯥꯖ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯄ ꯀꯌꯥ ꯑꯁꯤꯅꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯅꯩꯅꯕ ꯌꯥꯔꯤꯕꯗꯤ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯥꯅꯔꯛꯇꯕꯗꯒꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯐꯣꯡꯗꯣꯔꯛꯄ ꯑꯁꯤꯗꯤ ꯈꯔ ꯈꯛꯇ ꯑꯣꯏꯔꯝꯒꯅꯤ ꯈꯪꯗ ꯎꯗꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯅꯨꯄꯥꯅ ꯐꯅ ꯌꯥꯝꯅ ꯍꯥꯏꯔꯕꯁꯨ ꯅꯨꯄꯤꯅꯕꯨ ꯌꯥꯗ꯭ꯔꯕ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯟꯁꯤ ꯍꯥꯏꯔꯕꯗꯤ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯅ ꯋꯥꯈꯜ ꯇꯥꯍꯟꯕ ꯇꯥꯏ ꯑꯁꯤꯒꯨꯝꯕ ꯂꯝꯕꯤꯗ ꯆꯠꯄ ꯐꯩ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯍꯜꯁꯤꯡꯅ ꯃꯆꯥ ꯑꯣꯏꯕꯁꯤꯡꯕꯨ ꯇꯝꯕꯤꯕ ꯐꯩ ꯃꯤꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯐꯨꯔꯨꯞ ꯀꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯔꯥ ꯑꯃꯗꯤ ꯕ꯭ꯔꯦꯛꯐꯥꯁꯠ ꯇꯧꯕ ꯃꯇꯝꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯕꯒꯤ ꯆꯠꯅꯕꯤ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯅ ꯆꯔꯆꯇ ꯃꯨꯁꯂꯤꯝꯁꯤꯡꯅ ꯃꯁꯖꯤꯠꯇ ꯃꯤꯌꯥꯝ ꯄꯨꯟꯕꯒꯤ ꯆꯠꯅꯕꯤ ꯀꯥꯏꯗꯅ ꯆꯠꯊꯔꯤ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤꯗꯤ ꯀꯗꯥꯏ ꯑꯃꯅ ꯇꯧꯕ ꯑꯃꯅ ꯁꯤꯡꯊꯥꯅꯗꯦ ꯃꯥꯅ ꯇꯧꯔꯕꯗꯤ ꯑꯩꯁꯨ ꯇꯧꯒꯅꯤ ꯍꯥꯏꯕꯔꯣꯝꯗ ꯑꯆꯥꯎꯔꯝ ꯇꯥꯟꯅꯗꯨꯅ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯇꯨꯡꯒꯤ ꯈꯨꯟꯅꯥꯏꯒꯤꯗꯃꯛ ꯐꯠꯇꯕ ꯆꯠꯅꯕꯤ ꯂꯝꯆꯠ ꯁꯥꯖꯠ ꯊꯥꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯅ ꯌꯥꯕ ꯑꯐꯕ ꯂꯝꯕꯤꯔꯣꯝꯗ ꯄꯨꯝꯅꯃꯛꯅ ꯈꯣꯡ ꯊꯥꯡꯖꯤꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯔꯁꯤꯌꯥꯒꯤ ꯇꯦꯔꯤꯇꯣꯔꯤ ꯂꯥꯟꯁꯤꯜꯂꯒ ꯑꯦꯇꯦꯛ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ ꯊꯦꯡꯅꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯔꯁꯤꯌꯥꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯕꯨ ꯃꯅꯤꯜ ꯑꯣꯜꯍꯜꯂꯒ ꯃꯥꯡꯍꯟꯕ ꯉꯝꯕ ꯊꯔꯃꯣꯕꯥꯔꯤꯛ ꯕꯦꯀꯝ ꯕꯣꯝ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯔꯤ ꯔꯁꯤꯌꯟ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯋꯥꯐꯝ ꯈꯔ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗꯒ ꯑꯃꯨꯛꯇ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃꯗ ꯔꯁꯤꯌꯥꯒꯤ ꯋꯦꯁꯇꯔꯟ
ꯀꯛꯁ ꯔꯤꯖꯟꯗ ꯆꯪꯁꯤꯜꯂꯛꯂꯒ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯆꯠꯊꯔꯤ ꯔꯁꯤꯌꯟ आर्मी ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯐꯣꯔꯁꯁꯤꯡꯗ ꯏꯌꯔ ꯁ꯭ट्राꯏꯛ ꯆꯠꯊꯔꯤꯕ ꯑꯁꯤꯗ ꯕꯦꯀꯝ ꯕꯣꯝ ꯍꯥꯏꯔꯒꯁꯨ ꯍꯦꯟꯅ ꯈꯪꯅꯕ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯕꯨ ꯃꯅꯤꯜ ꯑꯣꯏꯅ ꯃꯥꯡꯍꯟꯕ ꯉꯝꯕ ꯊꯔꯃꯣꯕꯦꯔꯤꯛ ꯕꯣꯝꯁꯤꯡ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ ꯍꯥꯏꯔꯤꯕ ꯕꯣꯝ ꯃꯈꯜꯒꯤ ꯄ꯭ꯔꯦꯁꯔꯁꯤ ꯌꯥꯝꯅ ꯀꯟꯕ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯄꯣꯈꯥꯏꯔꯛꯄ ꯃꯇꯝꯗ ꯀꯥ ꯍꯦꯟꯅ ꯁꯥꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯅꯤꯜ ꯑꯣꯜꯍꯟꯗꯨꯅ ꯃꯥꯡꯍꯟꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯆꯦꯜꯂꯤ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯇꯧꯅꯔꯤ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯕꯣꯝ ꯁꯤꯖꯤꯟꯅꯕ ꯑꯁꯤ ꯃꯁꯤꯅ ꯑꯍꯥꯟꯕꯗꯤ ꯅꯠꯇꯦ ꯏꯪ 2022ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯂꯥꯜ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯅ ꯂꯥꯟꯗꯥꯁꯤꯟꯈꯤꯕ ꯆꯌꯣꯜ ꯈꯔꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯅ ꯕꯦꯀꯝ ꯕꯣꯝꯁꯤꯡ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ ꯕꯦꯀꯝ ꯕꯣꯝꯁꯤꯡ ꯁꯤꯖꯤꯟꯅꯕ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣꯒꯤ ꯑꯣꯏꯅꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯥꯏꯔꯤꯕ ꯕꯣꯝ ꯑꯁꯤꯅ ꯁꯤꯚꯤꯂꯤꯌꯟꯁꯤꯡ ꯇꯥꯔꯒꯦꯠ ꯇꯧꯕ ꯊꯣꯛꯂꯒꯗꯤ ꯃꯗꯨ ꯑꯀꯥꯏꯕ ꯑꯣꯏ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯎꯊꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯀꯛꯁ ꯔꯤꯖꯟꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯀꯥꯎꯟꯇꯔ ꯇꯦꯔꯣꯔꯤꯖꯝ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯇꯧꯅꯔꯛꯂꯤ ꯑꯇꯣꯞꯄ ꯇꯦꯟꯇꯛꯄ ꯔꯤꯄꯣꯔꯠ ꯈꯔꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯔꯒ ꯏꯟꯗꯤꯌꯥꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯤꯕ ꯁꯦꯈ ꯍꯁꯤꯅꯥꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯃꯍꯥꯛꯄꯨ ꯃꯐꯝꯁꯤꯡ ꯊꯨꯅꯕ ꯍꯣꯠꯅꯈꯤꯕꯗ ꯌꯨꯑꯦꯁꯀꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯁꯦꯈ ꯍꯁꯤꯅꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃꯈꯥ ꯇꯥꯕ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯄ ꯄꯥꯝꯗꯕꯗꯒꯤ ꯃꯍꯥꯛꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕꯅꯤ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯄꯥꯛꯇꯛꯅꯅ ꯁꯤꯍꯜꯂꯒ ꯁꯛꯇꯤ ꯄꯥꯏꯕꯗꯨ ꯄꯥꯝꯈꯤ ꯑꯗꯨꯕꯨ ꯃꯗꯨ ꯃꯍꯥꯛꯅ ꯄꯥꯝꯗꯕꯗꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯁꯦꯟꯠ ꯃꯥꯔꯇꯤꯟꯁ ꯑꯥꯏꯂꯦꯟꯒꯤ ꯁꯣꯚꯔꯦꯟꯇꯤ ꯑꯁꯤ ꯁꯔꯦꯟꯗꯔ ꯇꯧꯗꯨꯅ ꯑꯃꯦꯔꯤꯀꯥꯕꯨ ꯕꯦ ꯑꯣꯐ ꯕꯦꯡꯒꯜꯒꯤ ꯁꯔꯨꯛ ꯑꯁꯤꯗ ꯁꯛꯇꯤ ꯄꯥꯏꯕ ꯌꯥꯍꯜꯂꯝꯕ ꯊꯣꯛꯂꯒꯗꯤ ꯃꯍꯥꯛꯄꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯐꯝꯗꯒꯤ ꯆꯤꯡꯊꯣꯔꯤꯕꯁꯤ ꯆꯤꯡꯊꯣꯔꯝꯗꯕꯁꯨ ꯌꯥꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕ ꯔꯥꯗꯤꯀꯦꯜꯁꯤꯡꯕꯨ ꯁꯤꯖꯤꯟꯅꯔꯒ ꯌꯨꯑꯦꯁꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯐꯤꯚꯝ ꯑꯃ ꯂꯩꯍꯟꯅꯅꯕ ꯁꯤꯜꯂꯤ ꯍꯥꯏꯅ ꯁꯦꯈ ꯍꯁꯤꯅꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯇꯧꯅꯔꯛꯂꯤ ꯃꯌꯥꯝ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ